ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯊꯤꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯤ ꯑꯃꯗꯤ ꯍꯥꯏꯅ JFDꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ NRC ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯖꯥ ꯃꯁꯤ ꯀꯔꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕ ꯑꯣꯖꯥ ꯀꯦꯁꯣꯔ ꯑꯩꯈꯣꯏꯁꯤ ꯏꯁꯨ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯁꯨ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯁꯨ ꯑꯃꯀꯣ ꯑꯗꯨ ꯁꯤꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯁꯤꯐꯥꯎꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯒ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯂꯨꯞ ꯃꯌꯥꯝꯅ ꯉꯁꯤꯐꯥꯎ ꯇꯥꯜꯂꯛꯄ ꯗꯤꯃꯥꯟ ꯉꯁꯤꯐꯥꯎ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯀꯩ ꯈꯪꯗꯦ ꯅꯣꯏ ꯇꯥꯅꯤꯡꯕ ꯇꯥꯜꯂꯨ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯅꯤꯡꯕ ꯄꯤꯌꯨ ꯀꯣ ꯇꯧꯅꯤꯡꯕ ꯇꯧ ꯅꯣꯏ ꯉꯁꯤ ꯃꯇꯝ ꯌꯥꯅ ꯇꯧꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯤꯀꯣꯛ ꯊꯤꯗ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯃꯤꯀꯣꯛ ꯊꯤꯅ ꯍꯣꯠꯅꯔ ꯀꯥꯟꯗ ꯑꯃꯨꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯁꯥꯎꯔꯛꯇꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯍꯥꯏꯔꯦ JFDꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯤꯔꯕꯗꯤ ꯊꯣꯛꯍꯟꯒ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏꯅ ꯍꯧꯖꯤꯛ ꯋꯥꯔꯅꯤꯡ ꯇꯧꯍꯧꯔꯦꯗ꯭ꯔꯥ ꯑꯗꯒꯤ ꯂꯨꯞꯁꯤꯡꯅ ꯍꯥꯏ NRC ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯟꯁ ꯇꯧꯕ ꯌꯥꯔꯣꯏꯅ ꯂꯨꯞ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯁꯤꯟꯅ ꯍꯥꯏꯔꯛꯑꯦꯗ꯭ꯔꯥ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯂꯨꯞ ꯉꯥꯛꯇꯅꯤꯗ꯭ꯔꯥ ꯑꯗꯨꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯤꯗꯔ ꯃꯌꯥꯝꯁꯤꯗ ꯑꯐꯣꯡꯕ ꯏꯟꯚꯥꯏꯠ ꯑꯃ ꯇꯧꯔꯤꯅꯦꯕꯀꯣ ꯅꯣꯏ ꯁꯦꯝ ꯁꯥꯔꯣ ꯅꯣꯏꯁꯨ ꯁꯦꯝ ꯁꯥꯖꯔꯣ ꯑꯩꯈꯣꯏꯁꯨ ꯇꯧꯅꯕ ꯇꯧꯔꯛꯑꯅꯤ ꯀꯣ ꯍꯧꯖꯤꯛ ꯅꯣꯏ ꯀꯨꯀꯤꯅꯁꯨ ꯅꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯁꯨ ꯅꯣꯏ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯦ ꯑꯗꯒꯤ ꯆꯪꯕ ꯌꯥꯕ ꯆꯪꯍꯟꯗ꯭ꯔꯦ ꯂꯝꯕꯤ ꯆꯠꯄ ꯌꯥꯕ ꯆꯠꯍꯟꯗ꯭ꯔꯦ ꯀꯣ ꯑꯗꯨ ꯊꯦꯡꯅꯁꯨ ꯊꯦꯡꯅꯣ ꯀꯣ ꯗꯦꯟ ꯑꯃꯨꯛ ꯁꯦꯟꯁꯁꯀꯤ ꯄꯣꯠꯁꯛꯁꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯣꯠꯅꯔꯣ ꯑꯩꯈꯣꯏꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯁꯤ ꯅꯝꯁꯤꯜꯂꯛꯏꯅꯦꯕ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯨ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗ ꯑꯝꯇꯪꯗꯤ ꯉꯝꯊꯣꯛꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯁꯔꯀꯥꯔꯒ ꯑꯩꯈꯣꯏꯒꯁꯦ ꯄ꯭ꯔꯖꯥꯒ ꯒꯣꯔꯃꯦꯟꯒꯁꯦ ꯑꯝꯇꯪ ꯉꯝꯊꯣꯛꯅꯔꯁꯤ ꯀꯩꯅꯣ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯑꯣꯏ ꯂꯥꯛ 30-35 ꯃꯤꯑꯣꯏ ꯂꯥꯛ 36ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯂꯥꯛ 36ꯒꯤ ꯃꯅꯨꯡꯁꯤꯗ ꯁꯔꯀꯥꯔꯅ ꯄꯔꯦꯡ ꯂꯦꯡꯈꯠꯂꯒ ꯂꯣꯏꯅ ꯀꯥꯞꯄ ꯌꯥꯒꯗ꯭ꯔꯅꯦ ꯑꯣꯖꯥ ꯀꯤꯁꯣꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯤꯟꯅ ꯁꯨꯝ ꯂꯥꯎꯕ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯉꯝꯊꯣꯛꯅꯕ ꯑꯃ ꯆꯪꯉꯤ ꯀꯩꯅꯣ ꯉꯝꯊꯣꯛꯅꯕ ꯍꯥꯏꯁꯤ ꯂꯤꯒꯦꯂꯤꯅꯤꯀꯣ ꯂꯤꯒꯦꯂꯤ ꯉꯝꯊꯣꯛꯅꯕꯅꯤꯀꯣ ꯈꯨꯗꯝ ꯑꯣꯏꯅꯁꯦ ꯅꯦꯄꯥꯜꯗ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯔꯛꯄ ꯅꯍꯥ ꯃꯌꯥꯝꯒꯤ ꯏꯍꯧꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯉꯥꯎ ꯆꯦꯜꯂꯤꯗꯅ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯅꯤꯄꯨꯔ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯊꯧꯗꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯉꯝꯊꯣꯛꯅꯕ ꯑꯃ ꯆꯪꯉꯤ ꯀꯩꯅꯣ ꯏꯔꯥꯡ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ ꯏꯔꯥꯡ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯄ꯭ꯔꯖꯥꯅ ꯉꯁꯤꯐꯥꯎ ꯇꯥꯜꯂꯛꯏꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯖꯥꯅ ꯉꯁꯤꯐꯥꯎ ꯇꯥꯜꯂꯛꯏꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯝꯕ ꯗꯤꯃꯥꯟ ꯑꯃ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯐꯔꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯏꯜꯂꯒꯦ ꯉꯥꯛꯑꯒꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯦꯡꯖꯔꯒꯦ ꯍꯥꯏꯕꯁꯤ ꯉꯁꯤꯕꯨ ꯀꯩ ꯉꯥꯛꯑꯒꯦꯕ ꯆꯦꯗ ꯃꯣꯏꯅ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯥꯖꯕꯅꯤ ꯄꯤꯔꯒ ꯋꯥꯍꯩ ꯑꯃꯅꯤ ꯄꯤꯕ ꯄꯤꯔ ꯉꯁꯤꯐꯥꯎ ꯆꯍꯤ ꯁꯨꯁꯥꯡꯕ ꯆꯍꯤ 3 ꯉꯁꯤ ꯀꯩ ꯃꯣꯏꯅ ꯀꯩ ꯊꯥꯖꯕ ꯄꯤꯔꯛꯑꯒꯦꯕ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯆꯠꯄ ꯌꯥꯔꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯂꯦꯡꯉꯣꯞꯄ ꯌꯥꯔꯛꯇ꯭ꯔꯤ ꯂꯩꯕ ꯐꯤꯕꯝꯁꯦ ꯑꯗ ꯁꯨꯝ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯈꯔꯅ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯕꯐꯔ ꯖꯣꯟ ꯂꯩꯇꯦ ꯆꯠꯄ ꯂꯣꯏ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯒꯠꯂꯛꯄ ꯃꯤ ꯌꯥꯎꯈꯠꯂꯛꯏꯕ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏ ꯃꯁꯤꯗꯤꯀꯣ ꯆꯠꯄ ꯌꯥꯔꯒꯗꯤ ꯆꯠꯂꯨꯔꯗꯅ ꯁꯤꯐꯥꯏ ꯉꯥꯛꯄꯤꯔꯅꯨ ꯁꯤꯐꯥꯏ ꯉꯥꯛꯅ ꯐꯥꯎꯗ ꯀꯩꯗꯧꯕꯩ ꯐ꯭ꯔꯤ ꯃꯦꯟ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯉꯁꯤ ꯁꯤꯐꯥꯏ ꯉꯥꯛꯅ ꯐꯥꯎꯗ ꯉꯁꯤ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯅꯁꯥ ꯁꯥꯏ ꯇꯥꯏꯇ ꯑꯣꯏꯖꯒꯗꯧꯅꯤ ꯍꯧꯖꯤꯛ ꯋꯥꯔꯅꯤꯡ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯋꯥꯔꯅꯤꯡ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅ ꯐꯥꯔꯕꯣ ꯄꯨꯜꯂꯕ꯭ꯔꯣ ꯑꯗꯨ ꯇꯧꯕ ꯉꯝꯕ ꯑꯣꯐꯤꯁꯥꯔ ꯈꯔ ꯍꯥꯏꯇꯥꯔꯦ ꯇꯧꯕ ꯉꯝꯕ ꯑꯣꯐꯤꯁꯥꯔ ꯈꯔꯗꯤ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯀꯣ ꯁꯤꯐꯥꯏ ꯃꯌꯥꯝ ꯉꯥꯎꯁꯤꯜꯂꯒ ꯑꯩ ꯃꯈꯥ ꯂꯝꯕꯤ ꯆꯠꯈꯤꯒꯦ ꯆꯠꯄ ꯀꯥꯡꯕꯨꯗꯤ ꯆꯠꯂꯝꯕ ꯌꯥꯏꯀꯣ ꯋꯥꯟꯁ ꯏꯟ ꯕ꯭ꯂꯨ ꯃꯨꯟ ꯃꯤ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯤ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯉꯁꯥꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯩꯕ ꯀꯥꯡꯕꯨ ꯈꯔ ꯑꯗꯨ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯅꯤꯄꯨꯔꯁꯦ ꯍꯦꯛꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯔꯦ ꯍꯥꯏꯗꯨꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯀꯩꯗꯣ MP ꯇꯥꯃꯣ ꯕꯤꯃꯣꯜ ꯆꯪꯕ ꯌꯥꯗ꯭ꯔꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯊꯤꯡꯉꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ MLA ꯑꯃ ꯆꯠꯄꯤꯌꯨ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯀꯩꯅꯣ MLA ꯑꯃꯇ ꯁꯤ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯕꯤꯌꯨ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯕꯤꯌꯨ ꯃꯣꯔꯦ ꯆꯪꯕꯤꯌꯨ ꯌꯦꯡꯁꯤ ꯂꯦꯠꯁꯤ ꯑꯩꯈꯣꯏꯁꯨ ꯇꯨꯡ ꯏꯟꯖꯒꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯤ ꯌꯥꯍꯟꯗꯅ ꯊꯝꯃꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯑꯃ ꯇꯧꯗ ꯌꯥꯗꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯔꯥꯡ ꯀꯣꯔ ꯏꯁꯨꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯄꯤꯔꯝꯕ ꯗꯥꯇꯥ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯌꯨꯝ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯤ ꯍꯦꯟꯖꯜꯂꯦ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯔꯤꯄꯣꯔꯠꯇ ꯍꯥꯏꯖꯔꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯟꯗꯣꯛꯄ ꯌꯥꯕ ꯈꯟꯗꯣꯛꯑ ꯃꯇꯨꯡꯗ ꯀꯣ ꯁꯦꯟꯁꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯃꯥꯟꯅꯕ ꯌꯥꯕ NRC ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯁꯦꯟꯁꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯥꯇꯥ ꯕꯦꯁꯁꯤꯗ ꯑꯗꯨꯝ ꯆꯠꯊꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨ ꯂꯩꯔꯝꯃꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯣ ꯂꯣꯏꯅꯃꯛ ꯁꯤꯇꯤꯖꯟ ꯉꯥꯛꯇꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯏꯌꯥꯔꯃꯥꯛ ꯇꯧꯔꯒ ꯊꯝꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯪꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯒꯣꯔꯃꯦꯟꯒꯤꯁꯨ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯍꯥꯏꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥ ꯀꯤꯁꯣꯔ ꯀꯣ ꯑꯗꯨ ꯇꯧꯗꯗꯅ ꯇꯁꯦꯡꯅ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠꯁꯛꯁꯤꯗꯤ ꯇꯁꯦꯡꯅ ꯑꯐꯣꯡꯕ ꯏꯟꯚꯥꯏꯠ ꯑꯃ ꯇꯧꯕꯅꯦꯕꯀꯣ ꯀꯣ ꯆꯞ ꯆꯥꯅ ꯒꯣꯔꯃꯦꯟꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯅꯣꯏ CSO ꯃꯌꯥꯝ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯦꯝ ꯁꯥꯔꯣ ꯑꯩꯈꯣꯏ ꯇꯧꯐꯝ ꯃꯊꯧ ꯇꯧꯔꯅꯤ
noi siam charo hai ko ne ba ojara ke shor adi crime ni kana hana hori no manipur praja miyam na hai na crime thokring ai da miyam yo kholau ta bi ha ba ne natra ado government hai na crime thoke thu thoi thu khoi tong thok to rani thoi adra noi siam charo ha ba ne natra adi mi kya sien gi hai no for example ILP hai ro ne ILP ji government na pi ba ne na moi ma khok pun ngang dro ado mi sidri ngai da moi pi bi ke do ge ba ILP phangna ba da praja imai ben mayam ma chhatra ma Robin Hood nongmena pala sigiba imai ben mayam ma basam phoi giba imai ben mayam ma bhut net khiba imai ben mayam ma phi chingyu mayam do adu credit tu na yara khangbo dagi ILP lakhibne natro adumaina sigi leiba census ki matang ju miyam yo kholawm la kanda miyam yo ihom la kanda miyam ki sathi ba mum la kanda nongmena kap da mi kya hala kanda adu de khoi census tor roi hai duri braba adu miyam na pam ba posuk se irang laktringai miyam ihong laktringai yanabam gi marung ina matung ina khoi leiba issue miyam lo shina bhona ba matamda hana leiba du illegal immigrant miyam gi wathok hana leiba du gumba 2001 da thigi ba mikok thigi ba da khoi mishing miyam heng ga khang legram nitra adu miyam da screening tawdana tawbiganu haibani khoi haijitra adu government haina tawrani no shem sara bani phuna ase bodi phuna jai bani nitro phuna jai bani phare let's see khoi prajan hobnati ko prajan hobnati government phuna jai ramina khoi hajik shem sabda re nitra aduna abdang di adun sai hajabado government na praja sing phuna jai habi invite afong tawrabni na praja miyam shem sara bu changi ra nitra mishing am jete khula hile jete kashule jete khoi di democratically khoi di miyam iho wai nitra khoi aduna noina ngamjara noina ngamagana pareng lengal lo hakju halo natra yeng tare lesi yam tobung ngam kanguri na micham ngak se ngasai micham ngak se mogi khudong chaba man lo no hona matamda micham lei khangde lei khangde adum ngasi wathok mayam khoi hogi wathok mayam lei redana malom da khoi moi ma seng yo lila mayam da micham mayam pareng lengal kap khibo wori lei redra hat khibo mayam lei wori natro moirang satri ma kap khibo wori lei re ngali am tamda ko satri nubi masa icham cham ba school uniform seli ba uniform sela bus ngai khangi ba ado moi ma seng yo ba kulai pai masing yo lan nakta ngasai moi masing yo ba lila do moi masing yo ba gano dang sai karai ni lan mak tu ta kai phana hydro ko maru ta ba uniform sel lai bi masa do uniform sel janga ba satri ni janga ba ko sel thama ka katla do ine o dara ke so ko pin da ba ko na ugi ba myam sim myam le tra satra myam hat ki ba imai ben ma hat ki ba ado tawrasno ba inda government ya ngam na manipur projam yam je pareng nengal laga kangna mang da kan pareng nengal laga noi se noi hat di yar roi na ha gi hat no ko ka dre ye ngasi ke dara ke so aduna hajut lai bosok se mikok thiba gi matang da ekhoi center gi adugumba akan pressure lai se projam yam na pami bosok se ekhoi tasen afong ba government gi afong mo challenge ngam la ni na ekhoi ke domin da ke ha ba se ekhoi stakeholder mayam na projam yam man ra kan ekhoi ke domin ga da hom se ekhoi disilong min mo to mo tham tham okay